ꯌꯥꯏꯐꯕꯤ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯁꯨꯅꯟꯗ ꯑꯃꯗꯤ ꯂꯨꯍꯦꯟꯕꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯖꯠꯀ ꯂꯂꯩꯃꯒꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯄꯥꯎꯗꯣ ꯇꯥꯕꯗ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯂꯞꯇꯣ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯁꯨꯅꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯒ꯭ꯔꯦꯁꯟꯁꯨ ꯅꯥꯀꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯁꯨꯅꯟꯗ ꯍꯔꯥꯎꯅ "ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯁꯨꯗꯒꯤ ꯏꯃꯧꯗꯒꯤ ꯏꯆꯥꯗꯒꯤ ꯂꯣꯏꯅ ꯍꯦꯛ ꯁꯨꯔꯦꯗꯅ ꯁꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯏꯆꯥꯁꯥ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯦ꯫ ꯃꯥꯅꯦ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯩꯝꯇ ꯋꯥꯠꯇ꯭ꯔꯦ, ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯀꯩꯅꯣ꯫ ꯃꯌꯥꯝꯅ ꯗꯨꯛ ꯍꯔꯥꯎꯔꯤꯉꯩ ꯑꯗꯨꯗ ꯌꯥꯏꯖꯠꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯌꯦꯡꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯒꯨꯝ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯌꯥꯝꯒꯤꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯔꯨꯞꯄꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯤꯡꯖꯔꯨꯕ ꯑꯣꯏꯕꯅ ꯊꯋꯥꯏꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯔꯨꯞꯀꯤꯗꯃꯛꯇ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯌꯥꯏꯖꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯏꯪꯉꯉꯛꯅ ꯌꯥꯏꯖꯠꯇ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯟꯂꯩꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯚꯥꯞ ꯇꯥꯏ꯫ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯉꯛꯂꯞ ꯇꯧꯅ "ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯨꯕꯒꯤꯅꯣ ꯅꯪꯅ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯔꯤꯁꯤꯕꯣ?" ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯍꯥꯏꯔꯛꯏ꯫ "ꯏꯆꯥ ꯌꯥꯏꯒꯤ ꯋꯥꯐꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥꯗꯤ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ." "ꯌꯥꯏ, ꯀꯔꯤꯕꯨꯅꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯒ ꯃꯌꯥꯝꯗ ꯈꯪꯍꯜꯂꯨꯅꯦ ꯅꯪꯕꯣ." ꯌꯥꯏꯖꯠ ꯀꯩꯁꯨ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯗꯣꯝ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯉꯥꯟꯕꯗ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ ꯇꯧꯕꯅꯤ." ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ "ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ? ꯅꯠꯇꯦ, ꯀꯩ ꯈꯨꯗꯣꯜꯅꯣ ꯍꯥꯏꯁꯦ?" ꯍꯧꯖꯤꯛ ꯂꯟꯂꯩꯃꯒꯤ ꯀꯣꯏꯖꯤꯈꯥꯗ ꯃꯤ ꯇꯝꯂꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯃꯤꯄꯥꯏꯕ ꯐꯥꯎꯖꯕꯅꯤ." ꯍꯥꯏꯔꯛꯂꯤꯕ ꯌꯥꯏꯖꯠꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯈꯤ꯫ ꯃꯔꯨꯞꯄꯨ ꯅꯤꯡꯖꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯇ ꯅꯠꯇꯦ, ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯇꯝ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧ ꯌꯥꯏꯖꯠꯇ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯖꯠꯁꯨ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯃꯁꯤ ꯑꯩ ꯈꯛꯇꯪꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ, ꯂꯟꯂꯩꯃꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯆꯠꯅꯖꯕꯤ ꯃꯇꯥꯔꯣꯏꯒꯤ ꯈꯜꯂꯒ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯆꯪꯂꯩ ꯁꯅꯥꯗ ꯄꯤꯕ ꯄꯥꯝꯕꯅꯤ." ꯌꯥꯏꯖꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯃꯇꯥꯔꯣꯏ ꯂꯟꯂꯩꯃꯕꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ "ꯏꯆꯥ ꯏꯃꯧ ꯑꯅꯤꯅ ꯃꯔꯨꯞꯀꯤꯗꯃꯛ, ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯒꯗꯧꯔꯤꯕ ꯂꯟ ꯑꯗꯨꯕꯨ ꯃꯔꯨꯞꯇ ꯈꯨꯗꯣꯜ ꯇꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯏꯄꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ, ꯅꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯐꯤꯆꯤꯒꯤ ꯂꯟ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯃꯨꯀꯣ ꯏꯆꯥꯁꯥ꯫ ꯏꯆꯥ ꯏꯃꯧ ꯑꯅꯤꯒꯤ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯌꯥꯏꯐꯕꯤꯁꯨ ꯄꯨꯔꯛꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ." ꯌꯥꯏꯖꯠꯀ ꯂꯟꯂꯩꯃꯒꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯌꯥꯏꯖꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯈꯪꯂꯗꯨꯅ "ꯃꯔꯨꯞꯀꯤ ꯈꯨꯗꯣꯜꯕꯨ ꯑꯩꯅ ꯃꯤꯔꯥꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯏꯆꯥ ꯌꯥꯏꯐꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯖꯈꯤꯁꯅꯨ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗꯒꯤ ꯅꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ." ꯆꯪꯂꯩ ꯁꯅꯥꯁꯨ ꯂꯟꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯂꯟꯂꯩꯃ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ, ꯃꯔꯝꯗꯤ ꯅꯪꯒꯨꯝꯕꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯣꯏꯖꯤꯈꯥꯗ ꯃꯤ ꯇꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯊꯝꯕꯤꯌꯨ." ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯏꯆꯥꯁꯦ, ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯤ ꯈꯜꯂꯒ ꯂꯥꯏꯌꯣꯛ ꯂꯥꯎꯒꯟꯕꯤꯕ ꯉꯝꯂꯣꯏꯁꯤꯔꯥ? ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯅꯪꯒꯤ ꯅꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ,
ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥ ꯁꯛꯅ ꯅꯔꯨꯛ ꯅꯀꯟꯕ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯇ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ, ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩ ꯇꯁꯦꯡꯅ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯐꯪꯕꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯐꯪꯗ꯭ꯔꯤꯕ ꯀꯅꯥ ꯑꯃꯅ ꯈꯪꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯑꯩꯒꯤꯁꯨ ꯐꯪꯏ, ꯑꯗꯨꯒꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯕꯦꯊꯅꯧ ꯊꯧꯕꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯌꯥꯏꯖꯨꯠꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯁꯦꯡꯕ ꯅꯣꯏ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯈꯤꯇꯪ ꯇꯧꯔꯒ ꯋꯥꯔꯧ ꯄꯨꯛꯂꯧꯅꯕꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗ ꯂꯟꯂꯩꯃꯗꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯏꯁꯧꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨ, ꯑꯣ ꯈꯣꯡꯅ ꯀꯞꯄꯛꯎꯔ ꯍꯧꯖꯤꯛ? ꯃꯇꯥꯔꯣꯏꯒꯤ ꯃꯇꯧꯁꯤꯗ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ? ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯗꯤ ꯍꯦꯛ ꯄꯣꯛꯄꯒ ꯑꯩꯉꯣꯟꯗ ꯄꯤꯌꯨꯀꯣ꯫ ꯂꯟꯂꯩꯃ ꯈꯨꯝꯂꯛꯇꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯃꯈꯥ ꯇꯥꯏ, ꯀꯩꯅꯣ ꯄꯤꯔꯣꯏ ꯍꯥꯏꯔꯣ? ꯑꯩꯈꯣꯏꯗꯤ ꯂꯧꯖꯧ ꯍꯥꯏꯅ ꯅꯪꯅ ꯌꯥꯗ ꯌꯥꯖꯗ꯭ꯔꯒ? ꯍꯣ ꯑꯗꯣ ꯑꯅꯤꯁꯨꯕꯗꯨꯗ ꯑꯣꯏꯅ ꯂꯧꯔꯒꯦꯕ꯫ ꯌꯥꯏꯖꯨꯠꯇꯣ ꯍꯟꯗꯛꯇꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯟꯂꯩꯃꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯄꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯄꯨꯟꯅ ꯅꯣꯛꯏ꯫ ꯂꯨꯍꯦꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯅꯈꯣꯏ ꯃꯔꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤꯗꯤ ꯃꯤꯌꯥꯝꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯀꯣ꯫ ꯁꯨꯅꯟꯗꯁꯨ ꯍꯥꯏꯔꯛꯏ, ꯍꯥꯏꯒꯨꯝꯗꯅ ꯅꯈꯣꯏꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯗꯤꯅꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯕ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯔꯨꯞ 100 ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯈꯛ ꯂꯣꯏꯅ ꯇꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯣ ꯐꯪꯂꯦꯅꯦꯁꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯁꯤꯡꯗꯣ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯍꯟꯗꯛꯇꯤ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯏꯁꯨ ꯌꯥꯏꯐꯕꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ ꯕꯕꯥ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛ, ꯍꯣꯏꯗ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯨꯄꯥꯅ ꯆꯠꯂꯒꯅꯦ ꯀꯔꯤꯅꯣ ꯂꯩꯔꯨꯔꯣ꯫ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯃꯥꯏꯅ ꯁꯦꯝꯖꯔꯁꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯒ ꯑꯩꯒꯅ ꯏꯁꯨ ꯑꯅꯤꯒ ꯁꯥꯟꯅꯔꯒ ꯍꯦꯛ ꯂꯩꯊꯣꯛꯀꯦ꯫ ꯉꯥꯒ ꯌꯦꯟꯒ ꯑꯣꯏꯅ ꯇꯧꯔꯁꯤ, ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯉꯥꯕꯨꯗꯤ ꯌꯦꯟꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯚꯥꯏ꯫ ꯅꯈꯣꯏꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯏꯆꯥꯁꯥ꯫ ꯍꯣꯏ ꯕꯕꯥ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ, ꯌꯥꯏꯖꯨꯠ, ꯂꯨꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯟꯖꯥꯡ ꯊꯣꯡꯅꯕꯗꯨ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯆꯪꯂꯩꯁꯅꯥ, ꯂꯟꯂꯩꯃ, ꯁꯨꯅꯟꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯈꯤ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯦꯃꯥꯕꯇꯤꯁꯨ ꯃꯁꯨ ꯑꯅꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯂꯥꯛꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥꯒꯤ ꯃꯌꯥꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯌꯥꯏꯐꯕꯤ ꯍꯤꯞꯂꯤ꯫ ꯑꯍꯨꯝꯃꯛꯇꯨ ꯇꯨꯝꯕꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ꯫ ꯆꯪꯂꯩꯁꯅꯥꯅ ꯌꯥꯏꯐꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯃꯃꯥ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯌꯥꯏꯐꯕꯤꯕꯨ ꯀꯣꯟꯕꯤꯔꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ, ꯃꯆꯥ ꯊꯣꯏꯕꯤ꯫ ꯍꯥꯎ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥꯅ ꯇꯞꯅ, ꯃꯆꯥ ꯊꯣꯏꯕꯤ, ꯄꯄꯥꯅ ꯀꯧꯔꯒ ꯑꯗꯨꯝꯅ ꯈꯨꯝꯒꯅꯨ꯫ ꯑꯗꯨꯗꯤ ꯀꯩ ꯈꯨꯝꯗꯣꯏꯕ? ꯀꯩ ꯍꯥꯏꯒꯦ ꯄꯄꯥ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯄꯄꯥ ꯈꯛꯇꯅ ꯀꯧꯔꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯈꯨꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯅꯕꯨ ꯀꯧꯔꯛꯑꯒꯗꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯈꯨꯝꯒꯗꯧꯕ꯫ ꯆꯪꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ, ꯑꯉꯥꯡꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ, ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯒ ꯁꯦꯝꯗꯣꯛꯑ ꯂꯣꯏꯔꯦ꯫ ꯑꯉꯥꯡꯗꯤ ꯂꯩꯈꯣꯝꯒꯨꯝꯕꯅꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯐꯖꯅ ꯁꯦꯝꯍꯧꯒꯗꯧꯕꯅꯤ꯫ ꯍꯣꯏꯁꯦ ꯅꯪꯅ ꯉꯝꯖꯔꯣ ꯌꯥꯔꯦ꯫ ꯆꯪꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ, ꯃꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯏꯆꯥ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯌꯥꯏꯐꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯃꯆꯥꯕꯨ ꯀꯧꯏ, ꯏꯆꯥ ꯊꯣꯏꯕꯤ꯫
ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯌꯥꯏꯐꯕꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯂꯧꯁꯤꯟꯕ ꯉꯝꯕꯅ ꯇꯞꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯀꯩ ꯍꯥꯏꯒꯦ ꯄꯄꯥ? ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯈꯥ ꯇꯥꯏ꯫ ꯄꯄꯥꯁꯦ ꯇꯤꯚꯤꯗ ꯑꯩꯅ ꯎꯏꯌꯦ꯫ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯥꯏꯐꯕꯤꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯅꯣꯛꯆꯩ꯫ ꯌꯥꯏꯐꯕꯤꯁꯨ ꯇꯨꯝꯅꯤꯡꯂ ꯃꯥꯜꯂꯤ ꯍꯀꯥꯝ ꯋꯥ ꯋꯥꯠꯆꯜꯂꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯆꯪꯂꯩꯁꯅꯥꯅ ꯆꯥꯊꯣꯏꯕꯤ ꯁꯦꯁꯦ ꯇꯨꯝꯊꯣꯛꯑꯁꯤ꯫ ꯌꯥꯏꯐꯕꯤꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ, ꯃꯃꯤꯠꯇꯨ ꯇꯞꯅ ꯑꯗꯨꯃꯛ ꯀꯨꯏꯁꯤꯟꯈꯤ꯫ ꯃꯆꯥꯅ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯆꯪꯂꯩꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯈꯨꯗꯣꯜ ꯇꯧꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯗꯗꯥꯒꯤ ꯃꯐꯝꯗꯗꯤ ꯀꯩꯁꯨ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯣꯛꯅꯐꯝ, ꯊꯤꯅ ꯉꯥꯡꯅꯐꯝꯁꯨ ꯑꯣꯏꯔꯦꯀꯣ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯅꯪꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯗꯗꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯤꯡꯕ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯛꯀꯤꯗꯃꯛꯇ ꯅꯠꯇꯦ, ꯏꯆꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪ ꯑꯃꯗꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯏꯊꯧ ꯑꯃꯅꯤ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯗꯗꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯆꯪꯂꯩꯁꯅꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯩꯒꯤꯅꯤ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯥ ꯁꯛꯅꯤ ꯌꯣꯛꯂꯤꯕ ꯌꯥꯏꯐꯕꯤꯕꯨ ꯀꯣꯜꯂꯒ ꯃꯈꯣꯏꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ꯫ ꯀꯅꯟ ꯀꯨꯃꯥꯔꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ, ꯊꯣꯏꯕ, ꯉꯁꯤ ꯁꯨꯇꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯏꯃꯧꯒ ꯏꯁꯨ ꯊꯣꯏꯕꯤꯒꯁꯦ ꯀꯣꯏꯕ ꯄꯨꯕꯤꯔꯨꯆꯣꯅꯦ꯫ ꯑꯍꯩ ꯕꯕꯥ, ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯁꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯒꯗꯧꯕꯕꯨ ꯃꯥꯜꯂꯤ꯫ ꯅꯣꯏꯒꯤ ꯍꯥꯏꯕꯤꯒꯗꯣ ꯏꯁꯨꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯍꯥꯏꯕ ꯁꯥꯟꯅꯒꯦꯕ ꯑꯩꯁꯨ꯫ ꯍꯦꯃꯥꯕꯇꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯕꯇꯤꯗꯤ ꯃꯗꯨꯗ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯕ꯭ꯔꯦꯛꯐꯥꯁꯇꯨꯕꯨ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯨꯊꯣꯏꯕꯤ, ꯍꯣꯔꯦꯟꯗꯤꯅꯦ ꯄꯄꯥ ꯃꯃꯥ, ꯕꯨꯕꯣꯛ ꯄꯨꯄꯨ ꯃꯌꯥꯝꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤꯀꯣ꯫ ꯌꯥꯏꯐꯕꯤ ꯃꯌꯥꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯣꯏꯅ ꯅꯣꯝꯂꯛꯏ꯫ ꯌꯥꯏꯐꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯌꯥꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯍꯦꯃꯥꯕꯇꯤꯁꯨ ꯃꯁꯨꯒꯤ ꯈꯖꯥꯏꯗ ꯁꯤꯛꯂꯒ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯨꯁꯤꯕꯨ ꯀꯩꯅꯣ ꯃꯤꯁꯤꯕꯣ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯇꯛꯊꯣꯔꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯫ ꯑꯩꯒꯤ ꯏꯁꯨꯅꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯕ꯭ꯔꯅꯦ? ꯃꯄꯨꯁꯨ ꯃꯁꯛ ꯐꯖꯩ, ꯃꯁꯨꯁꯨ ꯐꯖꯩ, ꯃꯥꯟꯅꯗ꯭ꯔꯣꯁꯦ? ꯃꯥꯏꯗ ꯉꯝꯖꯔꯔꯣꯏꯗ, ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ? ꯑꯇꯥꯕꯅ ꯑꯣꯏꯅ ꯏꯀꯥꯏꯅꯔꯦꯗꯨꯅꯤꯅꯦ ꯁꯤꯗꯤ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯍꯣ, ꯃꯁꯥꯅ ꯃꯁꯥ ꯊꯥꯒꯠꯆꯔꯒꯅꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯋꯦ ꯑꯗꯨꯅꯤ꯫ ꯀꯅꯟ ꯀꯨꯃꯥꯔ ꯌꯥꯡꯂꯦꯟꯒꯗꯨ ꯇꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ, ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯤ ꯃꯃꯥ꯫ ꯑꯩ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯤꯛꯂꯤꯉꯩꯗ ꯃꯌꯥꯝꯅ ꯃꯄꯥ ꯍꯩꯖꯤꯟꯗꯅ ꯃꯥꯜꯂꯦ ꯍꯥꯏꯅꯈ꯭ꯔꯤꯗꯨꯅꯤꯅꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯣꯍꯣ, ꯑꯩ ꯑꯃꯨꯛ ꯄꯛꯁꯜꯂꯕ ꯇꯧꯔꯤꯁꯦ꯫ ꯅꯄꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯥꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥꯅꯦ? ꯏꯃꯥꯅ ꯈꯟꯕꯗꯗꯤ ꯌꯥꯅꯤꯡꯉꯝꯒꯗꯧ ꯃꯥꯟꯗꯦꯗ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯀꯅꯟ ꯀꯨꯃꯥꯔꯅ ꯐꯠ ꯑꯗꯨꯝ ꯈꯨꯝꯂꯩ, ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯃ? ꯆꯨꯝꯅ ꯍꯪꯕꯅ ꯍꯪꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯌꯥꯅꯤꯡꯉꯝꯗꯧ ꯃꯥꯟꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯅꯞꯁꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩꯁꯅꯥꯒꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯃꯔꯣꯜ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯪꯂꯛꯂꯝꯃꯤ, ꯄꯨꯄꯨ, ꯕꯨꯕꯣꯛ, ꯅꯈꯣꯏ ꯑꯅꯤ ꯀꯠꯇꯤ ꯇꯧꯅꯔꯤꯔꯥ? ꯍꯦꯃꯥꯕꯇꯤ ꯃꯁꯨꯗ ꯑꯣꯟꯁꯤꯟ, ꯇꯧꯗꯦ, ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯅꯦ ꯀꯠꯇꯤ ꯇꯧꯗꯦ꯫
ꯌꯥꯏꯐꯕꯤ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥ, ꯃꯃꯥ, ꯕꯨꯕꯣꯛꯅ ꯍꯥꯏꯁꯦ ꯁꯦꯡꯕꯤꯔꯣ? ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯃꯆꯥ ꯊꯣꯏꯕꯤ, ꯕꯨꯕꯣꯛꯒ ꯄꯨꯄꯨꯒꯁꯦ ꯈꯠꯅꯕ ꯅꯠꯇꯤꯌꯦ, ꯒꯗꯤ ꯇꯧꯕ ꯅꯠꯇꯦꯕ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯐꯕꯤ ꯈꯣꯟꯖꯦꯜ ꯏꯊꯣꯛꯇ ꯃꯌꯥꯗꯨ ꯈꯤꯒꯠꯇꯨꯅ ꯅꯣꯛꯆꯩ꯫ ꯑꯉꯥꯡ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟ ꯑꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯍꯣꯔꯦꯟ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀꯣꯏꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯣꯀꯣ꯫ ꯁꯣꯝꯗꯅ ꯕꯦꯂꯥꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯟꯖꯥꯡ ꯀꯟꯅ ꯁꯦꯝꯂꯤ꯫ ꯁꯥꯟꯇꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤ ꯁꯦꯝꯕꯤꯔꯛꯑꯒꯦ, ꯅꯪ ꯆꯐꯨ ꯃꯍꯤꯗꯣ ꯊꯥꯡꯒꯠꯆꯔꯣ꯫ ꯏꯕꯨꯡꯉꯣꯁꯨꯅꯦ ꯉꯥꯛ ꯂꯩꯔꯗꯤ ꯆꯦꯛꯀꯣꯟꯗ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯕꯦꯂꯥ ꯈꯨꯝꯂꯛꯇꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯒ ꯃꯃꯧꯅ ꯁꯦꯝꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯕ ꯍꯧꯏ꯫ ꯍꯤꯟꯖꯥꯡꯗꯨ ꯁꯦꯝꯅ ꯃꯃꯧꯕꯨ ꯇꯞꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥꯁꯤ ꯋꯥ ꯈꯔ ꯍꯥꯏꯒꯦꯅꯦ꯫ ꯕꯦꯂꯥꯁꯨ ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥꯁꯤꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯣꯏꯗꯅ ꯗꯣꯡ ꯍꯥꯏꯕꯤꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯇꯩ ꯅꯠꯇꯦꯗ, ꯏꯃꯥꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯄꯥꯝꯃꯤꯅꯦ꯫ ꯅꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯄꯣꯛꯂꯛꯄ ꯑꯉꯥꯡꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯁꯥꯒꯩ ꯃꯨꯠꯂꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯨꯠꯀꯦ ꯈꯜꯂꯤꯔꯣ ꯏꯃꯥꯁꯦ? ꯊꯋꯥ ꯋꯥꯁꯥꯗ ꯕꯦꯂꯥꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯥꯟꯇꯤꯗꯨ ꯈꯧꯇꯛ ꯆꯥꯏ꯫ ꯃꯪꯂꯝꯆꯠꯇ ꯃꯥꯅ ꯇꯧꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯩꯃꯥ, ꯀꯔꯤꯒꯤ ꯑꯣꯠꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯤꯗꯨꯁꯨ ꯏꯁꯨꯅꯤꯅꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯥꯟꯕꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯣꯏꯔꯛꯄ ꯌꯥꯏꯅꯦ꯫ ꯅꯨꯄꯥꯗꯨ ꯄꯣꯛꯇꯗꯅ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯗꯒꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯄꯁꯨ ꯉꯝꯖꯔꯣꯏꯀꯣ꯫ ꯀꯩꯗꯧꯕꯒꯤ ꯑꯅꯤꯈꯛ ꯄꯣꯛꯇꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯑꯃ ꯄꯣꯛꯀꯗꯧꯕꯅꯤ꯫ ꯏꯃꯥꯁꯤꯗꯤ ꯏꯃꯤꯠꯇ ꯏꯁꯨ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯉꯤꯅꯦ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯌꯥꯃꯨꯡꯁꯨ ꯉꯥꯏꯔꯦ, ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯀꯅꯤ꯫ ꯏꯃꯥꯁꯤ ꯈꯛꯇꯅ ꯁꯦꯟꯅꯕ ꯉꯝꯂꯣꯏ꯫ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯣ? ꯏꯃꯥꯁꯤꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯨꯡꯒꯤ ꯑꯆꯪꯕ ꯁꯦꯜꯗꯤ ꯏꯕꯨꯡꯉꯣꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ, ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯏꯃꯧꯁꯨ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯇꯣꯛꯊꯣꯛꯂꯒ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯔꯒ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯅ꯫ ꯁꯥꯟꯇꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯦꯂꯥꯗꯣ ꯇꯤꯡ ꯁꯣꯛꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯦꯝꯗ ꯌꯦꯡꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯋꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯣꯛꯇꯣꯏꯕ? ꯊꯕꯛꯁꯤꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕꯁꯦ ꯏꯃꯥꯁꯤꯅꯗꯤ ꯈꯪꯉꯣꯏ꯫ ꯑꯗꯨꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯉꯝꯃꯤꯅꯤ꯫ ꯏꯃꯥꯁꯤꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯑꯩꯗꯤ ꯊꯕꯛ ꯇꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯄꯦꯟꯗꯕꯗꯨꯗꯤ ꯎꯠꯊꯣꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯁꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯐꯠꯇꯅ ꯈꯜꯂꯤꯕꯗꯤ? ꯏꯃꯥꯁꯤꯗꯤ ꯋꯥꯐꯝ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯗꯨꯃꯛꯅ ꯏꯃꯧꯗ ꯊꯕꯛꯇꯨ ꯇꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅꯗꯣ꯫ ꯌꯥꯔꯦ ꯏꯃꯥꯁꯤ, ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ꯫ ꯏꯃꯥꯁꯤꯅ ꯌꯥꯝ ꯄꯥꯝꯂꯤꯕꯅꯁꯨ ꯑꯗꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥꯁꯤꯅ ꯌꯥꯝ ꯍꯛꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯁꯥꯟꯇꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯀꯣꯏꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯆꯪꯂꯩ ꯁꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯁꯝꯗꯣ ꯑꯃꯨꯛ ꯕꯦꯅꯤ ꯇꯪꯈꯥꯏ ꯂꯣꯟꯕꯤꯔꯝꯃꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯍꯔꯥꯎꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯪꯂꯩ ꯁꯅꯥꯅ ꯇꯞꯅ, ꯆꯥꯊꯣꯏꯕꯤ, ꯍꯣꯔꯦꯟ ꯃꯣꯡꯀꯤꯗ ꯑꯆꯥꯄꯣꯠ ꯄꯤꯖꯒꯗ꯭ꯔꯣ ꯅꯪꯕꯣ? ꯃꯣꯡꯀꯤ ꯍꯥꯏꯕꯗꯤꯀꯣ ꯌꯣꯡꯗꯨꯔ ꯃꯃꯥ? ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯏ꯫ ꯃꯥꯅꯤ, ꯑꯗꯨ ꯏꯆꯥꯕꯨ ꯃꯣꯡꯀꯤꯁꯦ ꯎꯈ꯭ꯔꯕ꯭ꯔꯣ? ꯇꯤꯚꯤꯗ ꯎꯏ꯫ ꯌꯣꯡꯁꯦ ꯃꯣꯡꯀꯤ ꯀꯧꯋꯦꯗꯤ ꯏꯆꯥꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯤꯅꯦꯅ꯫ ꯏꯆꯥꯗꯤ ꯍꯌꯦꯡꯋꯥꯏ ꯂꯥꯏꯔꯤꯛꯀꯁꯦ ꯌꯥꯝ ꯍꯩꯗꯧꯔꯤꯅ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯅꯃꯥꯅ ꯀꯩ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ